Asi khangminarasi Rashi Chakra gi matangda Langpan Thagi Rashi Chakra 2024 Ahan bamaktada Maitei Yeksa Mayam Khwai Pumnamakpu Aina Aigi YouTube channel asida Mayambu Taramna Oksari Kanglecha Mayamna Aigi YouTube channel asibu like share amasung subscribe tobiduna Aibu Tauna Happy Bagi Damak Mayambu Aina Hanna Thagachari Maitei Macha Kanglecha Mayam Khwaigi Kara Kajitang Oirabasu Mateng Kara Taujaba Ngamnaba Thagjariba Khongthang asida Mayam Su Saruk Yabi Bagi Damak Mayambu Aina Kanglecha Ama Oina Hanna Thagachari Ngasi Mayam Khwai Pumnamakki Mafamda Aigi Oja Lai Guru Singgi Taujaldagi Aina Haijarakpa Tanjarakpa, Khangjarakpa, Khori Khotpa, Haibadi Rashi Chakragi Oiba, Karigumba, Kara Thamjage, Aina Yamna, Khangi Hai, Haibagi, Wapamdi Nachade, Aigi Pandamdi, Aina Aigi, Oja Guru Singdagi, Pangjarakpa, Khangjarakpa, Haijarakpa Kayabu. Kanglecha Singi Kara Kajitang Oirabasu Mateng Kara Oiba Yagadara Kanduna Mayam Gimapamda Tamjabani Aina Tamjaba Wa Asida Wahi Wata Kaya Asida Soikiba Lan Kiba Hairoidaba Haido Kiba Haigadabana Hayodabana Chingba Wahi Karal Jat Kiba Kaya Yaurabasu Mayamna Maitei Macha Yekcha Amani Kallaga Ngakpiu Haina Mayambu Aina Hanna Kurumjari Adudi Ngasi Khangminarasi Aikoigi Rasina Aikoida Kari Hairi Kari Haina Sintagli Haiba Kayadu Khangminarasi Mesrasigi Batangda Langpan Thaasi Kari Karam Oigadaba Langpan Thaasi Kara Awa Nungai Ani Yanana Chatpa Tha Oina Taugadori Wathok Lathok Kara Mayok No Haiba Lay Lanthumdi Chapatpa Oyu Haiba Lay Kuina Namsin Duna Layruba Lal Khangaudana Phangba Yai Ahal Lamal Singna Thambiramba Lal Phangu Haibasu Layya Ijil Inau Singadi Kara Ningai Sangda Nagadaba Maram Kara Thokadori Sangdano Haibale Sagai Natai Maridi Sagai Ngai Chauraba Yai Icha Imo Pangu Haibale Ya Laisabi Pakang Singidi Yumba Lambida Kongdaba Yabagi Lambi Tabidi Marup Mapangi Maridi Pagatkani Marup Mapangi Matengna Kanaba Chakotpa Oyu Haibale Ya Lakadoriba Langpan Thagi Thanin Matungdagi Lam Chatpada Kara Chekshin Bapagani Asok Apan Nangu Haibalay Thangja Guru Haibadi Sani Grahagi Midyeng Karal Kara Laygadori Pi Amuba Machet Amaga Yot Matek Macha Amaga Lamlong Ahung Phang Bada Thadu Yaipaba Oigani Yu Thakpa Machi Panba Nga Chaba Yade Yumdagi Tabaki Chathokpa Matamda Angauba Machugi Pi Setpa Sijinaba Kanaba Oigani Adongi Lining Thau Ipada Pungning Changna Yaipa Tauzan Tauni Jawa Yaipaba Oigani Amuk Khangminarasi Langpan Thagi Brisabra Sigi Matangda Kari Oigadaba Haibana Chingba Kayadu Langpan Thaasi Lam Chatlu Lam Koyu Haibadi Lairi Adubu Lamakta Asok Apan Nangu Haibagi Akibadi Laigani Yariba Makai Lam Chathok Pada Itanta Lam Chathok Chatabana Yaipaba Oigani Marup Mapang Singa Singi Mateng Phangba Kara Wana Thokani Migi Miwana Maram Oiraga Marup Mapang Singna Adombu Lana Laubagi Akiba Laigani Tabak Tauramgi Oinadi Yamna Pagani Angam Athau Singna Chanbiba Pamnaiba Oyu Haiba Laya
ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯐꯕ ꯈꯔ ꯋꯥꯠꯀꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯧ ꯍꯥꯏꯕ ꯄꯤꯕꯤꯔꯤ ꯏꯔꯥꯏ ꯒꯨꯔु ꯍꯥꯏꯕꯗꯤ ꯁꯨꯀ꯭ꯔ ꯒ꯭ꯔꯍꯒꯤ ꯈꯣꯡꯐꯝ ꯈꯔ ꯐꯠꯇꯦ ꯎꯆꯦꯛ ꯋꯥꯌꯥꯗ ꯆꯦꯡ ꯆꯥꯛ ꯈꯔ ꯄꯤꯖꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯆꯠꯇꯨꯅ ꯑꯍꯤꯡ ꯌꯩꯔꯦꯛꯄ ꯐꯠꯇꯦ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯥꯌꯣꯛꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯑꯁꯤꯟꯕ ꯍꯩ ꯁꯪꯒꯣꯝ ꯑꯐꯝꯕ ꯆꯥꯕ ꯊꯔꯣꯏ ꯆꯥꯕ ꯌꯥꯗꯦ ꯌꯨꯝꯗꯒꯤ ꯊꯕꯛꯀꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯀꯣꯔꯤ ꯐꯥꯕ ꯏꯄꯥꯕꯨ ꯆꯦꯠꯅ ꯅꯤꯡꯖꯧꯋꯣ ꯊꯧꯅꯤꯖꯧꯋꯣ ꯌꯥꯏꯐꯒꯅꯤ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯂꯥꯡꯄꯟ ꯊꯥꯒꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯣꯏꯒꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯗꯨ ꯂꯥꯡꯄꯟ ꯊꯥ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯑꯀꯤ ꯑꯈꯪ ꯃꯥꯌꯣꯛꯅꯧ ꯍꯥꯏꯕ ꯂꯩꯌꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔ ꯃꯥꯌꯣꯛꯅꯧ ꯍꯥꯏꯕ ꯂꯩ ꯀꯅꯥꯒꯨꯝꯕ ꯂꯧꯅꯝ ꯆꯥꯎꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯔꯥꯜꯁꯤꯡ ꯁꯤꯖꯤꯜꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯒꯅꯤ ꯆꯦꯛꯁꯤꯜꯂꯨ ꯂꯜ ꯊꯨꯝ ꯏꯆꯥꯛ ꯏꯔꯜꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯊꯧꯖꯥꯜ ꯃꯤꯠꯌꯦꯡ ꯂꯩꯒꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯂꯩ ꯊꯥꯡꯖ ꯒꯨꯔु ꯍꯥꯏꯕꯗꯤ ꯁꯅꯤ ꯒ꯭ꯔꯍꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯕꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯀꯥꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯂꯩ ꯃꯆꯨ ꯑꯍꯨꯝ ꯐꯤꯔꯥꯜ ꯑꯉꯧꯕ ꯑꯃ ꯍꯩ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯥꯗꯣꯛꯎ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯃꯔꯤ ꯆꯠꯄ ꯄꯣꯠ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯆꯥꯕ ꯌꯥꯗꯦ ꯈꯥ ꯃꯥꯏꯀꯩ ꯌꯦꯛꯅꯩꯌꯦ ꯈꯥ ꯃꯥꯏꯀꯩꯗ ꯆꯠꯄ ꯄꯥꯡꯗꯦ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯨ ꯍꯥꯏꯕ ꯂꯩꯌꯦ ꯌꯨꯝꯗꯒꯤ ꯊꯕꯛꯀꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯁꯪꯕ ꯑꯃꯁꯨꯡ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠꯆꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯂꯥꯡꯄꯟ ꯊꯥꯒꯤ ꯀꯔꯀꯠ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯣꯏꯔꯕ ꯌꯥꯕ ꯍꯥꯏꯕ ꯀꯌꯥꯗꯨ ꯂꯥꯡꯄꯟ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯕ ꯆꯥꯎꯈꯠꯄ ꯃꯤꯀꯣꯛ ꯊꯣꯡꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯂꯩꯌꯦ ꯃꯌꯥꯝꯅ ꯆꯥꯟꯕ ꯁꯛ ꯈꯪꯕ ꯑꯣꯏꯌꯨ ꯍꯥꯏꯕꯁꯨ ꯂꯩ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒꯗꯤ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯧ ꯍꯥꯏꯕ ꯂꯩ ꯊꯕꯛ ꯊꯧꯔꯝ ꯆꯥꯎꯈꯠ ꯂꯝꯕꯤ ꯀꯌꯥꯗ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯗꯒꯤ ꯑꯌꯦꯠꯄ ꯈꯔ ꯂꯥꯛꯄꯒꯤ ꯑꯀꯤꯕ ꯂꯩꯒꯅꯤ ꯑꯅꯧ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯪꯖꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ ꯂꯥꯡꯄꯟ ꯊꯥ ꯑꯁꯤ ꯌꯨꯝꯖꯀꯩꯁ ꯒꯨꯔु ꯍꯥꯏꯕꯗꯤ ꯕꯨꯙ ꯒ꯭ꯔꯍꯒꯤ ꯈꯣꯡꯐꯝ ꯌꯥꯝꯅ ꯐꯩ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯩꯔꯥ ꯃꯉꯥꯜ ꯆꯥꯎꯒꯅꯤ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ ꯀꯌా ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯆꯈꯥꯎ ꯃꯔꯤ ꯈꯔ ꯁꯣꯛꯏ ꯅꯨꯡ ꯑꯃ ꯉꯥꯅꯨ ꯃꯔꯨꯝ ꯑꯃ ꯂꯨꯋꯥꯡ ꯄꯨꯡꯂꯨꯞꯇ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ ꯃꯥꯏ ꯃꯈꯥ ꯑꯣꯜꯂꯒ ꯐꯨꯝꯖꯤꯜꯂꯨ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯌꯦꯛꯅꯩꯌꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯆꯠꯄꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯆꯠꯄ ꯑꯃꯁꯨꯡ ꯑꯍꯤꯡ ꯌꯥꯏꯔꯦꯛꯇꯕꯅ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯌꯨ ꯊꯛꯄ ꯃꯌꯥꯏ ꯀꯥꯕ ꯄꯣꯠ ꯆꯥꯕ ꯌꯥꯗꯦ ꯌꯨꯝꯗꯒꯤ ꯊꯕꯛꯀꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯆꯦꯠꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯧꯅꯤꯖꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯂꯥꯡꯄꯟ ꯊꯥꯒꯤ ꯁꯤꯡꯍ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯕ ꯀꯌꯥꯗꯨ ꯂꯥꯡꯄꯟ ꯊꯥ ꯑꯁꯤ ꯊꯕꯛ ꯊꯧꯔꯝ ꯂꯂꯣꯟ ꯏꯇꯤꯛ ꯀꯌꯥꯗ ꯗꯥꯎ ꯌꯥꯒꯟꯗꯕ ꯑꯃꯥꯡ ꯑꯇꯥ ꯅꯪꯉꯨ ꯍꯥꯏꯕ ꯊꯥ ꯑꯃ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯁꯨ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯛ ꯁꯥꯕ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯀꯌా ꯂꯩ ꯂꯩꯄꯥꯛꯄꯣꯛꯄ ꯒꯨꯔु ꯍꯥꯏꯕꯗꯤ ꯃꯪꯒꯜ ꯒ꯭ꯔꯍꯒꯤ ꯂꯥꯡꯐꯝ ꯈꯔ ꯂꯩꯕꯅ ꯀꯣꯛꯈꯔ ꯐꯤꯡꯒꯗꯧꯔꯤ ꯀꯣꯛ ꯁꯥꯒꯗꯧꯔꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯌꯥꯏ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ
hakchangi oinadi kok marida khara soi koki nungai taba leigani ipok numita hairam taret leiram taret chengmut amaga maira ahunga taipang mapuda kachawo yaipagania numitna tingkhei hundringai da yahoduna hakchang sajel sanaba kanagani uti akhaba yerum chaba yade nongpok maikei da chatpa pangde yumdagi thabaki chathokpada ureirom machu hangampal machu anisi gi machu gi phi sepa sijenaba yamna kanagani ipai bungo mitna uba lai koro hanba ipabu chetna ningjau thongni jau yaipaba oigani adongi amuk khangminarasi langpan thagi kanya rasi gi matangda tha asida kari kari oiba yaba haiba kayadu langpan tha asi yamna apaba tha oigani thamthol hapkatpa angam athau singna chanbiba toru ba thabak thoram kayada mai pakpa anauba marup mapang phangba tha oigadori yumda lalthum changani macha yaudaba singna macha phangba yaba tangkak oigadori langpal tha asi yeknabadi masing hengatkani khara chekshinba phai ningthaukaba guru haibadi chandra grahagi khongpham phabana laisabi pakhang singgi oinadi yamna phai yum panba yaba matamni asida khara chekshingadobadi namthak launam chawba nungsiba sajinnaba mioi kharasu mayoknaba yabagi akiba leigani ningthaukaba numita phiral angauba ama hayama layama maira ahumga taipang mapuda kachawo langpham pumba yaipaba oigani machi panba nga uchek oiba sa chabai yade phatte amangba oigani yensang napidana sebotlin manbi chengkrup chaba yade yumdagi thabak ingkhanggi lam chathokpada higok machugi phi amasung sorarel machugi phi setpa sijinnaba yamna kanagani sidebi ima panthoibi imabu pukning chakna chetna ningjau thongni jau yaipagani adongi amuk khangminarasi langpan thagi tularasigi matangda kari oiraba yaba haiba kaya adu langpan tha asi awa ana yanana chatpa tha oigadori lal thum mangu chatlu haiba laye wakhal chu laita pam khangdaba charangnaba tha oigadori lai tilna khara tathiba tha oina tawgadori angam athau singnadi chanbigani mathak thongba singgi thaujal mityeng leigani sagai natai singgi mating su phangani namthak longnam chawba marup mapang kharana adongi thabak thauram kayada yaikhai thingaiba khara changadori cheksinba pai sana thambal ama haiklu ama haining ama ching kharaga taipang mapuda kachawo yaipaba oigani adongi machi panba nga tharoi kapoi chaba yade yensang napidana kongowe uyen sebot chaba yade lepak pokpa guru haibadi mangal grahagi mityeng leigani langpan thagi thanin numittagi lalthum chawkhatpa wakhal laitaba oyu haiba lei nongpok maikei chatpa pangde yumdagi thabaki chathokpa matamda angauba machugi phi setpa sijinnaba yaipaba oigani mongba hanba ipabu matam punamakta chetna ningjau thongni jawo yaipagani adongi amuk khangminarasi langpan thagi brisik rasigi matangda kari oiba yaba haiba kaya adu langpan tha asi nungai yaipaba ningba pumnamak pangthokpa ngamba tha oigani mathak thongba singgi thaujal leigani mayamna chanbiba tha ama oigadori asida cheksingadaba amana kalak mihok chawba mioi kharana adongi thabak thauram singda minu yamna changadori akaiba chattu changadori cheksillu
lal thum khara chatlu haibasu laiye laisabi pakhang singgi oinadi yum panba yabagi tangkakni nungsi nungongi oinadi kaya pangde ningai sangdanau haiba lay marup mapang kainaba yabagi akiba lay rahugi midyeng karal khara lay adongi napalna adongi yeknaba oigadauri Sagolsel numita lay machu ahum taipong mapuda kachau yaifaba oigani sangom yauba pot chaba yade kha mai kei chatpa pangde hakchangi oinadi mit mari khara nungai roi yumdagi thabak ingkhanggi lam chathokpada sorarel machugi phi setpa sijinnaba yamna kanaba oigani Sidaba mapu laining thau ipabu matam pumnamakta ningjau thauni jau yaifaba oigani adongi amuk khangminarasi langpan thagi oiba dhanu rasigi matangda langpan tha asida kari kari oiba yaba haiba kayadu langpan tha asi khara awa ana mayok naba tha oina tawgadauri wakhal laitapam khangdaba kok saba thabak thauram kayada akaiba apanba mayok nagadauri yeknabasu masing yamgani minadi yengthiba chimu khoyum lainadi chanbiba tha oigani yumdagi lal mapal thou chatlu haiba lay cheksinba phagani mina piba pot mapam khangdana chaba thakpa yade asok apan nangu haiba lay kha mai kei yeknaiya amam athengda chatpa pangde yot thang tena sokpa yabagi akiba lay Sagolsel guru haibadi Brihaspati grahagi langpham mayok ne napu machugi phiral ama hai ama napu machugi lay ama Maira ama Sagolsel numita konthong wangmada thadu yerum chaba tilau chanam chaba hawai maironggi chaba yade yu thakpa yade awang maikei yeknaiya awang maikei da chatpa pangde yumdagi thabak inkhanggi lam chathokpada sangbannaba machugi phi setpa sijinnaba yamna kanaba oigani Ibudo pakhang babu matam punamakta sengna thamoi sengna chetna thongni jawa yaifaba oigani adongi amuk khangminarasi langpan thagi makar rasigi matangda tha asida kari kari oiba yaba haiba kaya adu khangminasi langpan tha asi kok yamna saba thabak thauram kaya da yaikhai thingai ba marup mapang kaina ba yeknaba masing yamba tha ama oigadauri sagai na pesingasu khara khatna chainaba ningai sangdanaba yabagi akiba laigani hakchangsu nungai pham khangdaba wakhal charangnaba oyu haibasu lay lal thumdi chakhotpa oyu haiba lay anam kanganbagi hainabi thadokpana adongi yaifaba oigani adongi anam kanganbagi hainabina ichil inau singa punsigi oina mari tatnaba yabagi khongpham khara lakadauri cheksinbiyu amam athengda yariba makhai chathoktabana yaifaba oigani wathok lanthok mayongnaraba yai laisabi pakhang singgi oinadi yamna phai yum panba yabagi tangkakni thangja guru haibadi sani grahagi thaujal laigani mikok thongu mingchat mingpha oyu haiba pibidi sa chaba yade yumdagi thabak inkhanggi lam chathokpada angangba machugi phi setpa sijinnaba kanaba oigani ima imoinu sidabibu chetna ningjau thongni jau yaifaba oigani adongi amuk khangminarasi langpan thagi kumbharasigi matangda tha asida kari kari oiragadaba haiba kayadu langpan tha asi kaya pangde awa nungai ani yanana chatkadauri lam lapna leiba sagai natai singgi
ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯇꯥꯕ ꯌꯥꯏ ꯑꯇꯣꯞꯄꯅ ꯇꯧꯕ ꯃꯔꯥꯜ ꯀꯌꯥ ꯁꯤꯖꯤꯟꯗꯨꯅ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯉꯨ ꯍꯥꯏꯕ ꯂꯩ ꯆꯦꯛꯁꯤꯟꯕꯤꯌꯨ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯒꯗꯧꯔꯤ ꯃꯤꯅ ꯄꯤꯕ ꯄꯣꯠ ꯃꯐꯝ ꯈꯪꯗꯅ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯄꯥꯡꯗꯦ ꯊꯥꯡꯖ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯁꯅꯤ ꯒ꯭ꯔꯍꯒꯤ ꯂꯥꯡꯐꯝ ꯐꯠꯇꯦ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯀꯩꯅꯧ ꯍꯥꯏꯕ ꯂꯩ ꯏꯆꯥ ꯏꯁꯨꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕ ꯌꯥꯏ ꯏꯆꯥꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯃꯔꯤꯗꯤ ꯁꯣꯛꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯂꯩꯒꯅꯤ ꯂꯩꯅꯔꯝꯕ ꯃꯔꯤ ꯇꯠꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯥꯛꯀꯅꯤ ꯂꯩ ꯄꯔꯦꯡ ꯑꯃ ꯇꯥꯏꯐꯪ ꯃꯄꯨꯗ ꯀꯠꯆꯧꯋꯣ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯃꯌꯥꯏ ꯀꯥꯕ ꯄꯣꯠ ꯆꯥꯕ ꯃꯔꯤ ꯆꯠꯄ ꯄꯣꯠ ꯆꯥꯕ ꯌꯦꯔꯨꯝ ꯉꯥꯅꯨ ꯆꯥꯕ ꯌꯥꯗꯦ ꯌꯦꯟꯁꯥꯡ ꯅꯥꯄꯤꯗꯅ ꯀꯣꯝꯄ꯭ꯔꯦꯛ ꯃꯥꯏꯔꯦꯜ ꯆꯥꯕ ꯌꯥꯗꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯆꯠꯊꯣꯛꯄꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯁꯨꯡ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯒꯅꯤꯌꯦ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯂꯥꯡꯄꯟ ꯊꯥꯒꯤ ꯃꯤꯟ ꯔꯥశꯤꯒꯤ ꯃꯇꯥꯡꯗ ꯂꯥꯡꯄꯟ ꯊꯥ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯕ ꯌꯥꯕ ꯍꯥꯏꯕ ꯀꯌꯥꯗꯨ ꯂꯥꯡꯄꯟ ꯊꯥ ꯑꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯌꯦꯠꯄ ꯊꯥꯡꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ ꯂꯟ ꯊꯨꯝꯗꯤ ꯃꯔꯥꯡ ꯀꯥꯏꯒꯅꯤ ꯂꯟ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯣꯏꯗꯧꯔꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯃꯍꯤ ꯈꯔ ꯂꯥꯡꯒꯗꯧꯔꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯑꯅꯧ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯍꯦꯟꯒꯠꯂꯨ ꯍꯥꯏꯕ ꯂꯩ ꯊꯥꯡꯖ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯁꯅꯤ ꯒ꯭ꯔꯍꯒꯤ ꯂꯥꯡꯐꯝ ꯈꯔ ꯐꯠꯇꯦ ꯂꯧꯅꯝ ꯆꯥꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯤꯅꯝ ꯂꯥꯡꯗ ꯊꯨꯕ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯌꯦ ꯆꯦꯛꯁꯤꯟꯕꯤꯕ ꯐꯒꯅꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯉꯨ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩ ꯆꯦꯛꯁꯤꯟꯕꯤꯌꯨ ꯌꯥꯝꯒ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯇꯣꯠꯂꯒ ꯃꯤ ꯑꯃ ꯁꯥꯔꯒ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯥꯗꯣꯛꯎ ꯌꯥꯏꯐꯒꯅꯤ ꯈꯥ ꯃꯥꯏꯀꯩ ꯆꯠꯄ ꯄꯥꯡꯗꯦ ꯌꯦꯛꯅꯕ ꯃꯥꯏꯀꯩꯅꯤ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯥꯌꯣꯛꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯒꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯪꯒꯣꯝ ꯑꯐꯝꯕ ꯃꯆꯤ ꯄꯥꯟꯕ ꯉꯥ ꯆꯥꯕ ꯌꯥꯗꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯏꯄꯥꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯥꯏꯛ ꯁꯦꯌꯔ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯞꯀꯠꯄꯤꯌꯨ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕꯗ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯕꯤꯔꯕꯁꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯑꯔꯨꯕ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯕ ꯌꯥꯝꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯂꯩꯕꯤꯔꯕꯗꯤ ꯑꯩꯒꯤ FBꯗ ꯑꯣꯏꯅ ꯃꯦꯁꯦꯖ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤꯒꯤ ꯃꯃꯜ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯝꯅꯅꯕ ꯍꯣꯠꯅꯖꯒꯅꯤ ꯑꯩꯒꯤ FBꯒꯤ ꯂꯤꯡꯛ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯅ ꯈꯪꯕꯗ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯁꯨ ꯃꯊꯪ ꯑꯁꯨꯝ ꯈꯪꯃꯤꯟꯅꯁꯤ ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨ ꯍꯣꯡ ꯀꯨꯔꯨ ꯁꯤꯗꯕ